COVID na maram oiduna mama mapa animag laikhidraba angangsinggi tengbang pinaba Chief Minister angangsinggi tengbang scheme ngasi CM na laukthokre. BJP na lusingba NDA laingakna Prime Minister Narendra Modi gi luching makada sahi taret supna laingak sasan torokpa ngasi mapung phaba numit ka mari lainana Chief Minister N Biren na COVID-19 laisan na maram oiduna mama mapa animag laikhidraba angangsingbu yokpi thakpi duna mapung phaba mi amamam oihanaba thabak paikhanabagidamagta Chief Minister angangsinggi tengbang scheme laukthokre. Scheme masigi makada COVID-19 na maram oiduna mama mapa animag laikhidraba angangsinggidamak paikhatgadoriba yaiphathaurangi thabaksing adugi matangda social media gi khuthangda ngasi phongdorokpagi matunginnadi maraibag thiraba mama mapa leitraba angangsing adugi tunggi punsi mi amamam oinaba semnabagidamakta child non-institutional care da leiriba angangsinggidamakta child protection scheme gi makada apunba thagi senpham lupa lising anigi mateng pe adubu hairiba senpham ase center na lupa lising amaga chanipan amade state na lupa chani puthoktuna pibane adubu covid na maram oiduna kana laijadraba angangsinggidamakta hairiba scheme asigi makada apunba senpham lupa lising anigi mathakta laingakna lupa lising amaga chamnga hapchinduna lupa lising ahumga chamnga tengbang piragane scheme asigi makada ani subo oina mama mapa laijadraba angangsinggidamakta paikhatgadoriba thaurangsing adude mama mapa na thambiramba lanthum adu chapsana ngak senduna thamba asene masigi matungina kana laijadraba angangsinggidamakta scheme masigi makada mama mapa na thambiramba low ingkhol amade lanthum adu angangsing adugi mingda onsinduna thamgane hairiba lamsing asigi angang aduda ming onsinbada khasna land revenue gi senpham pumnamak laingak na puthokane scheme masigi makada ahum suboina angangsing adugi damak paikhatgadoribade naknaba mari mata amata leitraba chahi taragi makada leiba angangsing adu Government of India gi makada chalaiba child care institution singda thamgane hairiba institution sing asida angang amada thagi oina apunba senpham lupa lising aniga chamaga hompu maintenance grant oina pigane mari subada scheme asigi makada angangsing adu mahi masing tamnabagi damakta laingaki makada leiba school Kendriya Vidyalaya Kasturba Gandhi Balia Vidyalaya KGVV na chingbada free da lagik tamhangane aduga class 6 tamlaba angangsing de boarding da free da thamgane angangsing asigi marakta mama mapa kana mata leitraba orphan oidabade orphan house da thamduna laingak na mahimasing tamba amade atai hiram singi senpham puthoktuna mi oinaba honagane manga subada scheme asigi makada school college amade vocational course tamliba kana laijadraba angangsingida laptop pigane class 11 tamliba amade class 10 loiduna atop-atopa vocational course tamliba kana laijadraba angangsingda scheme asigi makada lemna laptop pigane hairiba khudongchaba singase angang amamamda amakhaktang phangangani haibasene hiram asiga mari lainana Chief Minister na ngase social media da phongdorokpa wafamgi matunginna hairibade COVID-19 na maram oiduna laikhidraba singi mafamda ikai khumnaba utpaga loinana laihauriba imung manunggi miyoisingge mafamdasu imunggi awabada saruk yari haire home isolation tawbasing laingakna thuba matamda review tawba mathau tare Joy Kisan covid license na positive oidaba miyoi kaya masa masagi mayumda home isolation tawduna layengba chathariba se laingakna thubada mijeng sangduna review tawba mathau tare loinana covid-19 gi luraba tanja asida minister amadi MLA kayana tongan ba mafamda urep uyung tamba amade sangabagi thabak tawriba se video conferencing gi kuthangda tawbinaba Thangmaiban Kendra gi Congress ki MLA Joy Kisan na appeal tawrakle MLA Joy Kisan na phongdokhiba wafam ase ngasi video conferencing gi kuthangda pangthokpa pawgi mifam amada mahak na phongdokhibane MLA na makha takhibade home isolation tawbase laingak na review tawba mathau tare madu natrabade laisat asi hengalakna bagi achauba maram ama oigane hiram asida laingak na khanaba mijeng sangduna section thaurangi thabak lakhorhogdrabade COVID na positive oiba amade sibagi chang hengalakna bagi maram oigane laingak na true net natraga RT-PCR paksana test tawduna COVID positive oidaba miyoi kaya yamna leiba haibadu mayek sangna khangdoklaga laisat asi thingna bahona si haikhe MLA Joy Kisan na paumi singda phongdokhibade Chief Minister na Impanel Hospital singda Chief Minister Haksel gi tengbang CMHT card sanahangani haibadu hauzik sanarabra amasung sanadabra haibadu yangsinbiyu lamdam asida leidiba private hospital singda laingak na piba covid layeng bagi layeng baldasu hauzik sanadre maduna masi mapung phana sanahanaba Chief Minister gi mijeng changbiyu loinana COVID-19 laichat thengnaba thabak khudingmakta laingak na matam chana thabak khudingmak pangthoknaba honabinabasu
MLA na makha tana appeal tawkhi rims ta ngasi fawbada covid positive oidaba mirol bi nupi kunga manga angang unakhre haukiba April tang amadage ngasi fawbada lamphel da leriba rims hospital asida covid positive oidabe mirol bi nupi kunga manga asoi angam yaudana mai pak na angang unakhre haina rims ke media advisor ge thaupuriba and Phillips na press ta thadaro pacherol amana hairi ex MLA Brazabidu laikidre hana lamsang kendra ge MLA oina thaupuramba wangkhai mayum Brazabidu sing COVID-19 na maram oiduna ngasi Langol da laiba Siza Hospital da laikidre maha COVID-19 na positive oibadage konung mamang da laiba Advanced Hospital da layeng sathavadage ngarang Siza Hospital da refer tawduna makata na layeng satharakpada laika nabangamdana laikidawani haire laikidraba si Congress MLA oina 2002 2007 amade 2012 ta lamsang kendra ge MLA oina thopurambata natana minor irrigation amade Kadagi Minister in charge oina 2002 dagina 5 fauba puramme mahakna laikidabada ngasi Manipur Pradesh Congress Committee ge President Govindas Konthokjamna thauram mapu oiduna awaba phongdokpa mifam ama pangthokre loina na party ki firal tangkhai chingthaduna awaba phongdokre amade laikidraba imung manungi awaba dasu saruk yaba thauram pangthokhe Amzu gi President oiramba S Hemanta laikidabada Amzu na awaba phongdokre lamda masida phongba paukse aikhoige panthungge editor oiramba Sagol Sem Hemanta COVID-19 na maram oiduna ngasi ayuk pung manga taba matamda Rims Hospital da laikidre mahakna laikidabada ngasi Amzu na awaba phongdokpagi mifam pangthokre Findland ge police na Leibaksigi Prime Minister ge breakfast ge chading Thijingadouri tabloid amadi Finland gi Prime Minister Sanna Marin ge Leibaksigi miyamdagi khongotpa tax ki senfam Prime Minister ge imung manung ge breakfast sabadasu sizinare haina phongdokpadage police na Prime Minister na breakfast ta senfam kaya lainga ke sengaudagi chading tawkhre haibadu Thijingadouri report asigi matungina PM Marin na tha amada breakfast ki damak euro 300 chading tawi haire Prime Minister Marin gi maikaidagi de mahakna breakfast rule thugaiba laite mahakna chading tawriba senfam ase mahaki mamangda Prime Minister oikiba adudasu pikiba khudong chabane Prime Minister ama oina mahakna breakfast ki senfam ase pina bahaibasu laite aduga masigi chang lepadasu yauba laite haire adubu miyamdagi demand tawrokpa matungina police na hiram asida achumaran khangdoknaba thijillagani haire Finland police na public ministerial remuneration da chaba thakpagi senfam pibagi wafam yaugdragasu Prime Minister da mil khara chabagi sel reimburse tawbade chanaduna lai haina police ki warol amana phongdokle amarom da Prime Minister Sanna Marin ge maikaidage mahaki mathakta police na thijinbagi thabak chatharingai manungi oina mahakna breakfast ki senfam lawba lepkhigane Prime Minister gi official expenditure pumba Prime Minister gi office amasung masigi employees singna chalaibane mahakna sel chading tawbada phattaba laite office na thokpani khanba singdu hanadagi chatharakpagi matungina tawjabane masigi warep lawbada PM masa yaude hanadagi chanarakpagi matungina Prime Minister gi chathok chasin amade laifam ase state na puthoktuna lae adubu wathok ama thorakpa asina sengdoknabagi tanja ama phangbasimade afaba khongthangni haire ningsingba yabadi Prime Minister Sanna Marin ase kumja 2019 dagi sakti pairakhibane office paiba matam miyamna yaba Prime Minister ama oina mamang sahi COVID pandemic lakpada Finland bu khwaidagi nemna laisat sandokpa laibak oiba ngambage miyamna thagat naribane